ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦ꯫ ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯣꯍꯣꯔ ꯑꯃꯗ ꯏꯕꯣꯍꯜ ꯍꯥꯏꯅ ꯀꯧꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃ, ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯍꯦ ꯊꯔꯣꯁꯪꯕꯤ, ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯄꯅꯤ, ꯑꯩꯗꯤ ꯑꯃꯨꯛ ꯊꯦꯡꯈꯤꯕ ꯇꯥꯔꯦꯅ ꯇꯧꯔꯤꯕꯁꯤꯗꯤ꯫ ꯆꯠꯀꯗꯕ ꯂꯝꯅ ꯃꯔꯣꯜ ꯑꯃ ꯁꯥꯡꯂꯤꯕ꯫ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ꯫ ꯑꯌꯨꯛ ꯉꯟꯇꯥ ꯍꯦꯛ ꯌꯥꯍꯧꯕꯒ ꯉꯁꯤꯗꯤ ꯆꯥꯛ ꯉꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯀꯣ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯁꯥꯎꯔꯨꯕꯁꯨ ꯌꯥꯕ ꯋꯥ ꯅꯠꯇꯦꯅꯤ꯫ ꯏꯆꯥ ꯄꯤꯛꯄ ꯑꯁꯤꯃꯒ ꯃꯥꯁꯨ ꯋꯥꯗꯤ ꯋꯥꯔꯕꯖꯥꯠꯅꯤ꯫ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯁꯤꯡ ꯑꯁꯦ ꯍꯣꯠꯅꯖꯕꯗ꯫ ꯆꯥꯛ ꯂꯣꯏꯗꯨꯅ ꯊꯤꯔꯕ ꯑꯣꯏꯔꯦꯀꯣ꯫ ꯐꯔꯦꯗ, ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯈ꯭ꯔꯒꯦ꯫ ꯑꯩꯕꯨ ꯊꯦꯡꯕꯨ ꯊꯦꯡꯂꯕꯅꯤꯅꯦ, ꯆꯠꯀꯗꯧꯔꯤꯕ ꯂꯝꯅꯒ ꯂꯥꯞꯄꯅꯦ꯫ ꯀꯔꯤ ꯂꯝꯗꯅꯣ ꯃꯈꯣꯏ ꯕꯥꯖꯤꯅ ꯆꯠꯄꯤꯗꯧꯔꯤꯁꯤꯕꯣ? ꯅꯪꯅ ꯈꯪꯕ ꯃꯐꯝ ꯅꯠꯇꯦꯗ꯫ ꯂꯥꯞꯈ꯭ꯔ ꯄꯣꯠꯅꯤ꯫ ꯆꯩꯔꯦꯜ ꯍꯥꯏꯕ ꯆꯐꯨ ꯎꯌꯥꯜ ꯁꯥꯕ ꯂꯝꯗꯣ ꯃꯗꯨꯗꯅꯤ꯫ ꯑꯩꯅ ꯄꯨꯔꯤꯕ ꯊꯨꯝ ꯊꯥꯎꯁꯤꯡꯁꯤꯅ ꯃꯈꯣꯏꯗ ꯌꯣꯜꯂꯝꯂꯒ ꯆꯐꯨ ꯎꯌꯥꯜꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯌꯣꯟꯅꯕ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯩꯔꯦꯜ ꯍꯥꯏꯕ ꯂꯝꯁꯤꯕꯨ ꯀꯗꯣꯝꯗꯅꯣ? ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯇꯥꯖꯗ꯭ꯔꯤꯌꯦ꯫ ꯁꯨꯒꯅꯨ ꯍꯥꯏꯕ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟꯅ ꯀꯣꯟꯕ ꯂꯝꯗꯨꯗꯤ ꯇꯥꯔꯦꯗꯅ꯫ ꯁꯨꯒꯅꯨ ꯌꯧꯒꯗꯕ ꯋꯥꯠꯇ꯭ꯔꯕꯅꯤꯅꯦ꯫ ꯃꯈꯣꯏ ꯕꯥꯖꯤ, ꯑꯩꯗꯤꯅꯦ ꯉꯁꯤꯗꯤ ꯅꯪꯕꯨ ꯃꯐꯝ ꯑꯃꯠꯇꯗꯁꯨ ꯆꯠꯍꯟꯅꯤꯡꯗꯕꯅꯤ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯊꯥꯔꯁꯪꯕꯤ? ꯑꯩꯅ ꯍꯦꯟꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯂꯤꯕꯅꯤ꯫ ꯀꯔꯣꯕꯥꯔ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ ꯏꯕꯦꯝꯃ? ꯏꯆꯥꯁꯤꯅ ꯆꯥꯎꯔꯛꯄꯗ ꯑꯩꯈꯣꯏ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯃꯈꯣꯏ ꯕꯥꯖꯤ, ꯉꯁꯤꯗꯤ ꯑꯩ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯏꯕ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯃꯪꯒꯤ ꯋꯥ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯒꯤ ꯃꯪ ꯑꯗꯨꯗꯁꯨ ꯅꯪ ꯀꯔꯣꯕꯥꯔ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯒꯨꯝ ꯇꯧꯏ꯫ ꯅꯁꯥ ꯉꯥꯛ ꯍꯜꯂꯛꯏ, ꯁꯟꯒꯥꯔꯤꯁꯨ ꯌꯥꯎꯔꯛꯄ ꯎꯗꯦ꯫ ꯅꯪꯒꯤ ꯀꯣꯛꯇꯨꯁꯨ ꯄꯣꯛꯅ ꯏꯉꯧ ꯉꯧꯔꯝꯃꯤ, ꯆꯥꯛꯅꯤ ꯐꯤꯅꯤꯕꯒꯤ ꯃꯇꯧ ꯃꯥꯜꯂꯝꯃꯤ꯫ ꯑꯩꯅꯦ ꯃꯪꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯧꯖꯤꯛꯁꯨ ꯇꯨ ꯆꯨꯡꯏ꯫ ꯃꯪꯗ ꯑꯉꯧꯕ ꯎꯕꯗꯤ ꯁꯦꯜ ꯊꯨꯝ ꯐꯪꯉꯤꯕ ꯍꯥꯏꯅꯩ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯏꯕꯨꯙꯧ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯟꯕꯨ ꯈꯨꯔꯨꯝꯖꯔꯒ ꯂꯣꯏꯔꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯏꯕꯣꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯁꯪꯕꯤꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤꯗꯃꯛ ꯃꯌꯨꯝ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯀꯩꯊꯦꯜꯗꯒꯤ ꯃꯥꯅ ꯄꯨꯒꯗꯕ ꯊꯨꯝ ꯊꯥꯎ ꯁꯥꯄꯣꯟ ꯃꯩꯈꯦꯠꯅꯆꯤꯡꯕ ꯏꯃꯨꯡ ꯑꯃꯒꯤ ꯆꯪꯗꯕ ꯌꯥꯗꯕ ꯃꯆꯥꯛꯁꯤꯡ ꯌꯣꯜꯂꯨꯅꯕ ꯈꯣꯝꯖꯤꯟꯕ ꯂꯣꯏꯗꯨꯅ ꯃꯃꯩꯊꯪꯗꯗꯤ ꯃꯥꯒꯤ ꯁꯃꯨꯛ ꯒꯥꯔꯤ ꯑꯗꯨ ꯆꯩꯔꯦꯜ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯍꯥꯏꯕꯗꯤ ꯏꯕꯨꯙꯧ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯕ꯭ꯔꯦꯟꯅ ꯀꯣꯜꯂꯤꯕ ꯁꯨꯒꯅꯨ ꯃꯥꯏꯀꯩꯗ ꯊꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯊꯧꯔꯛꯄꯅ ꯃꯃꯩꯊꯪꯗꯗꯤ
ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯝꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯏꯕꯣꯍꯜꯅ ꯆꯠꯂꯤꯕ ꯆꯩꯔꯦꯜ ꯍꯥꯏꯕ ꯂꯝꯗꯝ ꯑꯗꯨꯗꯤ ꯌꯧꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯏꯕꯣꯍꯜ ꯃꯥꯒꯤ ꯂꯝꯊꯨꯡꯐꯝ ꯆꯩꯔꯦꯜ ꯈꯨꯡꯒꯪ ꯌꯧꯗ꯭ꯔꯕꯁꯨ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯃꯛꯇ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗꯗꯤ ꯊꯨꯡꯂꯝꯃꯤ꯫ ꯁꯟꯒꯥꯔꯤ ꯉꯥꯏꯍꯥꯛ ꯈꯥꯝꯂꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯨꯕꯗ ꯃꯥꯒꯨꯝꯅ ꯂꯪꯐꯩ ꯆꯠꯄ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯥꯗ ꯊꯛꯇꯅ ꯒꯥꯔꯤ ꯆꯤꯡꯂꯛꯈꯤꯕ ꯃꯥꯒꯤ ꯁꯟ ꯄꯥꯕꯣꯠ ꯑꯗꯨꯕꯨꯁꯨ ꯊꯥꯗꯣꯛꯇꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯁꯖꯤꯛꯁꯤꯡ ꯑꯗꯨ ꯆꯥꯍꯜꯂꯝꯃꯤ꯫ ꯁꯟ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯖꯤꯛ ꯆꯥꯔꯝꯃꯤ꯫ ꯇꯥꯗꯗꯤ ꯀꯗꯥꯏ ꯌꯧꯕꯤꯒꯗꯕꯅꯣ? ꯑꯩꯗꯤ ꯇꯥꯗ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯁꯣꯔꯣꯛꯇ ꯒꯥꯔꯤ ꯊꯥꯔꯒ ꯒꯥꯔꯤꯗ ꯑꯗꯨꯃꯛ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯂꯦꯜꯂꯒꯦ ꯈꯜꯂꯝꯂꯕꯅꯤ꯫ ꯑꯩꯗꯤ ꯁꯨꯒꯅꯨꯗꯒꯤ ꯏꯝꯐꯥꯜ ꯍꯥꯏꯒꯠꯂꯛꯄꯅꯤ꯫ ꯁꯨꯒꯅꯨꯗ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯑꯃ ꯂꯩ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯥꯒꯤꯗ ꯆꯠꯂꯒ ꯋꯥꯇꯥꯟꯅꯔꯨꯕꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯗꯤ ꯈꯥ ꯃꯥꯏꯀꯩ ꯑꯁꯤꯗꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯑꯣꯏ ꯂꯩꯔꯝꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯃꯕꯨꯛ ꯁꯦꯜꯁꯨ ꯑꯗꯨꯝ ꯆꯥꯎꯈ꯭ꯔꯕ꯫ ꯑꯗꯨꯗꯤ ꯇꯥꯗꯗꯤ ꯀꯝꯗꯧꯅ ꯁꯨꯒꯅꯨꯗꯒꯤ ꯈꯣꯡꯅ ꯑꯗꯨꯃꯛ ꯂꯥꯛꯂꯕ꯭ꯔꯥ? ꯅꯠꯇꯦꯅꯦ, ꯃꯔꯨꯞ ꯑꯗꯨꯅ ꯁꯟ ꯒꯥꯔꯤꯅ ꯋꯥꯏꯈꯣꯡ ꯑꯁꯤ ꯌꯧꯕ ꯊꯤꯟꯗꯣꯛꯄꯤꯔꯛꯄꯅꯤ꯫ ꯑꯩꯗꯤ ꯑꯁꯤꯗ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯈꯤꯅꯤ꯫ ꯗꯔꯣꯒꯥ ꯀꯥꯡꯕꯨ ꯑꯃ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯀꯗꯕ ꯂꯩ꯫ ꯃꯈꯣꯏꯒ ꯍꯟꯃꯤꯟꯅꯒꯗꯕꯅꯤ꯫ ꯅꯌꯥꯝꯕꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯁꯪꯒꯁꯤꯗꯤ ꯌꯥꯝꯈ꯭ꯔꯕꯣꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕꯗꯒꯤ ꯍꯧꯔꯒ ꯀꯅꯥꯒꯤ ꯁꯟ ꯍꯨꯔꯥꯜꯕ ꯒꯨꯟꯗꯥ ꯗꯥꯀꯨ ꯑꯩꯒ ꯈꯪꯅꯗꯕ ꯂꯩꯄꯣꯠ ꯅꯠꯇꯦ꯫ ꯇꯨ ꯅꯪꯒꯤ ꯅꯄꯣꯠ ꯅꯆꯩ ꯁꯟ ꯒꯥꯔꯤ ꯑꯁꯦ ꯁꯪ ꯑꯁꯤꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯑꯁꯨꯃꯛ ꯂꯩꯁꯅꯨ꯫ ꯅꯪꯅ ꯃꯅꯨꯡꯗ ꯁꯪ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯎ꯫ ꯅꯌꯥꯝꯕ ꯂꯩꯔꯤꯉꯩ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯕ꯭ꯔꯣ? ꯑꯩꯗꯤ ꯇꯥꯗ ꯃꯝꯂꯤꯉꯩ ꯍꯦꯛꯇꯃꯛ ꯌꯥꯍꯧꯔꯒ ꯉꯟꯇꯥ ꯍꯦꯛꯇꯃꯛ ꯆꯠꯈ꯭ꯔꯒꯗꯕꯅꯤ꯫ ꯌꯨꯝꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯄꯤꯛꯄ ꯏꯆꯥ ꯑꯃꯒ ꯃꯇꯣꯝꯇꯅꯤ ꯂꯩꯍꯧꯔꯤꯕꯁꯤ꯫ ꯆꯩꯔꯦꯜꯗꯒꯤ ꯍꯌꯦꯡꯃꯛ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜ ꯂꯝꯕꯤꯗ ꯊꯦꯡꯅꯔꯨꯕ ꯑꯍꯜ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯆꯦꯡꯄꯥꯛ ꯈꯔ ꯆꯥꯔꯦ꯫ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯥꯒꯤ ꯁꯟ ꯑꯃꯗꯤ ꯒꯥꯔꯤ ꯄꯣꯠ ꯆꯩꯁꯤꯡ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯌꯥꯍꯧ ꯉꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯃꯝꯁꯤꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫